Yausanggi Aber Diwali gi candles. Sangai Festival gina Sangai Souvenir Beach 2018. Maite Mekna Laiteng Liba Sangai Souvenir Beach Sibu Mupung Khudimak na thepiduna Manipurgi prestigious oiraba Sangai Festival da mayam pumbana promote tawminasi. Leibiyu Thetpiyu Khudol Tambiyu Sangai Festival 2018 gi amata ngairaba Sangai Souvenir Beach Chawthokna Thetminasi Khudol Taminasi. Aisu Chawthokna Thetjagani mayam su Chawthokna Thetpiyu Manipur Sangai Souvenir Beach 2018. Koi yanda ilagliba Manipur Sangai Festival 2018 Sigamari lenana koi production and marketed by CAF and EDLWA in collaboration with Coke Sunlight Solution Private Limited na makoina si souvenir batch ma launch tawjabani haiba batch se koi Sangai Festival ga yam amari lenaba yam nasanaba moina asina mai laiba mayam si mapalam laiba mayam tourist mayam ja ta aduga laiba koi local tourist mayam da makosi basing ge thecharaga hai moina hangi ukanda akoi no pulan ya haibagi souvenir moina pugi via adugumba yamna fajaba batch mani masi batch da yamna azari basi malam de tasena koi sagi ye kamjare miti me aduga koi manpuri map sina koi sana machuna ujaba aduga manung dana koi Sangai ki photos jaw bai tare koi manpuri am symbolic oi ba koi manpuri ujaba yamna hemi pugi kanda yamna wa hemi am ukanda so bai tare yamna sinha da ba aduga batch mo oi kaje yamna su haiba koi tawjere sinje lamjere batch yamna mo tun de ga sana so la pakanda ko Sangai Festival ju promote tawbo ina amari si mo tawjere batch si mo lobby ga mating pangbo ina yam sidon promote tawna si haja Iramdamni prestigious festival asibu promote tawbada mayam pumbana sarujani.